ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯂꯦꯝꯕꯒꯤ 9ꯁꯨꯕ ꯁꯔꯨꯛ ꯈꯨꯗꯣꯜꯀꯤ ꯁꯤꯖꯟ 2 ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜꯀꯤ ꯁꯤꯖꯟ 2 ꯑꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯃꯦꯟ ꯇꯥꯗꯕ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯕꯤꯔꯕꯗꯤ ꯈꯨꯗꯣꯜꯀꯤ ꯁꯤꯖꯟ 1 ꯑꯗꯨ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯊꯥꯒꯠꯆꯈꯤꯕꯅꯤ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯑꯗꯨ ꯍꯥꯞꯆꯔꯝꯒꯦ, ꯃꯗꯨꯗ ꯆꯪꯕꯤꯗꯨꯅ ꯁꯤꯖꯟ 1 ꯑꯗꯨ ꯍꯥꯟꯅ ꯇꯥꯕꯤꯔꯣ, ꯃꯗꯨꯒ ꯁꯤꯖꯟ 2 ꯑꯁꯤ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯅ ꯇꯥꯕꯤꯌꯨ꯫ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯅꯕꯒꯤꯗꯃꯛ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯍꯧꯖꯤꯛ ꯂꯦꯝꯕꯒꯤ 9ꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯕꯨ ꯌꯦꯡꯂꯒ, "ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯁꯤꯀꯣ꯫ ꯃꯤꯀꯨꯞ ꯑꯃꯈꯛ ꯀꯣꯝꯊꯣꯛꯈꯤꯕꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯗꯧꯔꯤꯕꯅꯤ"꯫ ꯂꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯄꯨ, ꯑꯩ ꯀꯔꯝꯕ ꯃꯇꯝꯗ ꯎꯃꯪ ꯑꯗꯨꯗ ꯆꯠꯄ ꯌꯥꯒꯅꯤ"꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯅꯕ ꯍꯣꯠꯅꯁꯤ꯫ ꯍꯌꯦꯡꯃꯛ ꯅꯪ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ"꯫ ꯂꯦꯝꯕ ꯈꯟꯖꯤꯜꯂꯨꯔꯒ ꯃꯁꯥ ꯑꯗꯨ ꯈꯧꯇꯛ ꯈꯔꯗꯤ ꯁꯥꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯏꯄꯨ, ꯑꯩ ꯍꯌꯦꯡꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯒꯦ"꯫ "ꯑꯗꯨ ꯏꯄꯨ, ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯏꯄꯨꯗꯤ ꯏꯊꯟꯇ ꯌꯨꯝ ꯑꯁꯤꯗ ꯀꯝꯗꯧꯍꯧꯕ"꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯈꯛꯇ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯁꯣꯏꯗ ꯉꯥꯝꯗꯅ ꯆꯠꯄ ꯑꯣꯏꯌꯨ꯫ ꯑꯩꯗꯤ ꯌꯨꯝꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ"꯫ ꯂꯦꯝꯕꯗꯤ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯈꯟꯕꯗ ꯑꯃꯨꯛ ꯅꯨꯡꯁꯥ ꯊꯤꯔꯦ꯫ ꯃꯃꯥꯏ ꯑꯗꯨ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯛꯏ꯫ ꯉꯁꯥꯏ ꯁꯤꯡꯖꯪꯅ ꯌꯥꯟꯈꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯗ ꯁꯥꯡꯅ ꯃꯔꯝ ꯑꯣꯏꯅ ꯍꯣꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯎꯔꯦ꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯅꯍꯥꯛꯅ ꯍꯌꯦꯡ ꯆꯠꯀꯗꯕꯁꯤ ꯅꯄꯨ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯈꯛꯇꯤ ꯂꯩ꯫ ꯃꯁꯤ ꯍꯥꯟꯅ ꯄꯥꯡꯊꯣꯛꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯃꯁꯤ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ"꯫ ꯂꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯄꯨ, ꯀꯔꯝꯕꯅꯣ ꯅꯁꯨꯗ ꯍꯥꯏꯕꯤꯌꯨ"꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯀꯤꯕ ꯐꯪꯂꯕ ꯃꯁꯥꯃꯛꯀꯤ ꯅꯨꯄꯤꯕꯨ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯇꯨꯞ 109 ꯀꯛꯇꯨꯅ ꯍꯥꯠꯄ ꯉꯝꯕ ꯃꯍꯥꯛꯇꯣ ꯃꯍꯥꯛ ꯂꯩꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ "ꯐꯔꯦ, ꯂꯥꯎ ꯍꯧꯒꯠꯂꯨ, ꯏꯄꯨꯒꯤ ꯇꯨꯡ ꯏꯜꯂꯛꯎ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯁꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯇꯣꯝꯕ ꯑꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯗ ꯀꯣꯛꯇꯥ ꯃꯌꯥꯝ ꯑꯃ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯄꯥꯡꯈ꯭ꯔꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯣꯛꯇꯥ ꯑꯗꯣ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯦꯝꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ, ꯃꯁꯤꯒꯤ ꯀꯣꯛꯇꯥ ꯑꯉꯥꯡꯕ, ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯂꯣꯟ ꯃꯍꯩ ꯌꯥꯎꯏ꯫ ꯀꯣꯛꯇꯥ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯅꯪ ꯑꯃꯁꯨꯡ ꯑꯩ, ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯅ ꯎꯕ ꯐꯪꯂꯣꯏ꯫ ꯃꯍꯩ ꯑꯁꯤ ꯑꯍꯤꯡ ꯈꯛꯇꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ, ꯑꯗꯨꯁꯨ ꯑꯍꯤꯡ ꯑꯃꯈꯛ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ"꯫ ꯂꯦꯝꯕꯗꯤ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯑꯉꯛꯄ ꯐꯪꯂꯕ ꯃꯍꯩ ꯑꯁꯤꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯏꯄꯨ, ꯁꯤꯡꯖꯪ ꯄꯥꯏꯕ ꯃꯍꯥꯛꯇꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯤꯔꯨꯒꯅꯤ"꯫ ꯃꯥꯏꯕ ꯇꯣꯝꯕꯅ, "ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ, ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯂꯥꯛꯎ, ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯅꯤ"꯫ ꯂꯦꯝꯕꯗꯤ ꯍꯥꯠꯄ ꯄꯜꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯀꯤꯕ ꯀꯌꯥ ꯑꯃꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯑꯗꯨꯒ, "ꯏꯄꯨ, ꯀꯔꯝꯅ"꯫ ꯃꯥꯏꯕ ꯇꯣꯝꯕꯅ, ꯂꯥꯛꯇ ꯂꯥꯛꯎꯅꯤ, ꯀꯤꯒꯅꯨꯅꯤ꯫ ꯃꯍꯥꯛꯄꯨ ꯉꯁꯤ ꯃꯥꯏꯊꯤꯕ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯈ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯋꯥ ꯏꯄꯥꯛꯇ ꯂꯣꯏꯅꯃꯛ ꯇꯥꯔꯒꯅꯤ"꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯁꯨ ꯃꯁꯥ ꯑꯗꯨ ꯊꯧꯅꯥ ꯑꯃ ꯍꯥꯞꯀꯠꯂꯛꯄꯒꯨꯝꯅ
ꯃꯥꯏꯕ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯦꯞꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨ ꯃꯃꯥꯡ ꯊꯣꯡꯒꯤ ꯊꯣꯡꯖꯜꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯣꯛꯇꯥ ꯑꯉꯥꯡꯕ ꯑꯗꯨ ꯃꯥꯏꯕ ꯇꯣꯝꯕꯅ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯈꯨꯝ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯀꯣꯛꯇꯥ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯃꯅꯤꯜꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯍꯦꯛ ꯊꯦꯡꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯗꯨ ꯃꯤꯠꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯣꯅꯥ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯗꯤ ꯃꯁꯥꯗ ꯑꯉꯛꯄ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯈꯨꯠꯇ ꯀꯔꯤꯃꯠꯇꯁꯨ ꯂꯣꯏꯅꯔꯛꯄ ꯅꯠꯇꯦ꯫ ꯀꯔꯝꯅ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯪꯂꯕ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯁꯤꯒ ꯃꯥꯌꯣꯛꯅꯒꯅꯤ ꯑꯁꯤ ꯈꯟꯕꯗ, ꯑꯗꯨꯕꯨ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯇꯧꯕ ꯉꯝꯕ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯁꯨ ꯈꯪꯕꯅꯤꯅ ꯊꯥꯖꯕꯗꯤ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯦꯝꯕ ꯍꯣꯏꯗ ꯂꯥꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯀꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯗꯨꯗꯤ ꯂꯩꯕ ꯎꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯣꯡ ꯑꯗꯨꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯀꯟꯅ ꯇꯧꯔꯛꯏ꯫ ꯂꯦꯝꯕꯗꯤ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ, ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯟꯕꯗ, ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯑꯗꯨꯅ ꯇꯥꯏꯕꯪ ꯀꯅꯥꯅ ꯃꯈꯣꯏꯕꯨ ꯎꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯁꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯐꯥꯊꯔꯤ꯫ ꯃꯥꯏꯕ ꯇꯣꯝꯕ ꯃꯆꯤꯟꯗ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯗꯨ ꯀꯔꯥꯏꯗ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ, ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯗꯨ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯇꯦ ꯍꯥꯏꯕ꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯇꯞꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯂꯦꯝꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯃꯒ ꯑꯃꯒ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯂꯩꯇꯦꯅꯤ꯫ ꯂꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯏꯄꯨ ꯀꯔꯝ ꯇꯧꯒꯅꯤ, ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯥꯏꯕ ꯇꯣꯝꯕ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯗꯨ ꯂꯦꯝꯕꯒꯤ ꯍꯦꯛ ꯃꯇꯨꯡ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯤ꯫ ꯃꯥꯏꯕ ꯇꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩ꯫ ꯋꯥ ꯉꯥꯡꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯇꯥꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ, ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯦꯝꯕꯗꯤ ꯈꯪꯗꯕꯅꯤꯅ "ꯏꯄꯨ ꯀꯩꯗꯧꯔꯒꯦ?" ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯗꯨ, ꯁꯤꯡꯖꯪ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤꯕ ꯑꯗꯨ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯗ ꯈꯪꯌꯥꯟ ꯌꯥꯟꯊꯔꯛꯏ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯦꯝꯕꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨꯅ ꯈꯦꯠꯊꯈ꯭ꯔꯤ꯫ ꯊꯣꯏꯅ ꯁꯣꯛꯍꯧꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯀꯅꯥꯅ ꯎꯗꯦ ꯍꯥꯏꯕꯈꯛꯅꯤ ꯃꯤꯇ꯭ꯔꯪ ꯑꯁꯤꯒꯤ ꯃꯍꯩ ꯑꯁꯤꯅ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗꯤ ꯑꯣꯏꯕꯅ ꯂꯦꯝꯕꯁꯨ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯏ ꯊꯣꯛꯏ꯫ ꯃꯍꯥꯛꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯒꯦ ꯍꯥꯏꯗꯨꯅ ꯆꯤꯝꯕꯥꯜ ꯑꯗꯨ ꯀꯥꯡꯂꯛꯄꯒ ꯃꯥꯏꯕ ꯇꯣꯝꯕꯅ ꯃꯆꯤꯟ ꯑꯗꯨ ꯃꯦꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯁꯨ ꯎꯔꯤ꯫ ꯃꯥꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯏꯕ ꯇꯣꯝꯕꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯂꯦꯝꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯃꯈꯥ ꯑꯣꯟꯗꯨꯅ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯨ ꯇꯝꯅ ꯁꯤꯡꯖꯪ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯤ꯫ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯦꯝꯕꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯃꯥꯏꯕ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯄꯨ, ꯏꯄꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯝ ꯇꯧꯅ, ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ?" ꯃꯥꯏꯕ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯌꯦꯡꯉꯨ, ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛ ꯂꯩꯔꯤꯕ ꯑꯁꯤ, ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ꯫ ꯐꯔꯦ, ꯅꯪꯒꯤꯗꯨꯕꯨ ꯀꯌꯥꯝ ꯁꯣꯛꯄꯅꯣ? ꯏꯄꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯂꯦꯝꯕꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯦ ꯏꯄꯨ, ꯈꯖꯤꯛꯅꯤ, ꯈꯖꯤꯛꯇ ꯁꯣꯛꯄꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ." ꯃꯥꯏꯕ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯗꯤ ꯐꯔꯦ, ꯅꯪ ꯍꯧꯒꯠꯂꯣ꯫ ꯏꯄꯨꯅ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯑꯀꯟꯕ ꯃꯍꯩꯒꯤ
ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯒꯤ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯗ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯗ ꯇꯔꯦꯠꯂꯛ ꯀꯟꯊꯒꯗꯕꯅꯤ ꯇꯔꯦꯠꯂꯛ ꯑꯗꯣ ꯍꯦꯛ ꯁꯨꯕꯒ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯇꯔꯥꯏꯅ ꯃꯀꯣꯛ ꯑꯁꯤ ꯀꯥꯏꯗꯨꯅ ꯃꯊꯟꯇ ꯁꯤꯖꯒꯗꯕꯅꯤ ꯑꯩ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯁꯣꯜꯂꯒꯤ ꯂꯦꯝꯕꯗꯤ ꯃꯥꯏꯕ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯑꯀꯤꯕꯅ ꯐꯤꯛ ꯊꯜꯂꯤ ꯂꯦꯝꯕꯅ ꯑꯃꯨꯛ ꯃꯁꯥ ꯃꯇꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯑꯩꯕꯨ ꯃꯤꯍꯥꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯅ ꯍꯥꯠꯄꯅꯤ ꯈꯪꯂꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯂꯦꯝꯕꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯒꯅꯤ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯇꯧꯕꯅꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯍꯟꯊꯒꯅꯤ ꯂꯥꯎ ꯍꯧꯒꯠꯂꯨ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯁꯤ ꯅꯄꯨꯅ ꯐꯅꯕ ꯂꯣꯏꯅꯃꯛ ꯁꯤꯟꯒꯅꯤ ꯂꯥꯛꯎ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯇꯣꯝꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯒꯤ ꯃꯇꯣꯟ ꯑꯗꯨꯗ ꯑꯄꯤꯛꯄ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯂꯥꯏꯁꯣꯟ ꯑꯗꯣ ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯔꯛꯄꯒ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯃꯤꯠꯅ ꯇꯔꯥꯎ ꯇꯔꯥꯎ ꯃꯀꯣꯛꯇꯅ ꯃꯁꯝ ꯑꯅꯤ ꯑꯍꯨꯝꯈꯛ ꯊꯤꯡꯀꯠꯇꯨꯅ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯎꯔꯦ ꯃꯁꯥ ꯑꯗꯨ ꯈꯔꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯌꯥ ꯊꯣꯏꯅ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ ꯂꯦꯝꯕꯁꯨ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯈꯛ ꯃꯐꯤ ꯊꯣꯡꯗ꯭ꯔꯕ ꯑꯗꯨꯅ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯣ ꯎꯔꯤ ꯃꯍꯥꯛꯇꯤ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨꯅ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯁꯦꯡꯕꯗꯤ ꯍꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯗ ꯃꯌꯥꯗ ꯐꯤꯕꯨꯜ ꯅꯝꯂꯒ ꯍꯥꯠꯈꯤꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤ ꯑꯣꯟꯈꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯇꯣꯝꯕ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯁꯥꯒꯟ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯂꯥꯏꯁꯣꯟ ꯁꯣꯜꯂꯕ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯉꯥꯡ ꯑꯗු ꯃꯁꯥ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯏ ꯑꯗꯨꯒ ꯃꯆꯤꯜꯗꯒꯤ ꯑꯌꯥꯛꯄ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯛ ꯂꯥꯛꯇꯨꯅ ꯀꯥꯞꯂꯛꯏ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯗ ꯒꯤꯠ ꯂꯥꯎꯅ ꯀꯟꯅ ꯅꯝꯁꯤꯜꯂꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯤꯡꯖꯪ ꯄꯥꯏꯕ ꯅꯤꯄꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯝꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯅꯈꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯁꯤꯡꯖꯪ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯁꯨ ꯎꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯄꯣꯂꯥꯡꯈꯣꯛ ꯆꯩ ꯑꯗꯨ ꯁꯠꯂꯤ ꯃꯥꯏꯕ ꯇꯣꯝꯕꯅ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨ ꯂꯦꯝꯕꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯀꯣꯛ ꯂꯥꯎꯅ ꯈꯪꯊꯣꯝ ꯊꯣꯝꯗꯔꯛꯏ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯗꯨ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯏ ꯂꯦꯝꯕꯅ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯗꯔꯛꯏ ꯍꯟꯗꯛ ꯃꯨꯛꯇꯤ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯗꯣ ꯆꯩꯅꯥ ꯈꯔ ꯐꯥꯎꯕꯒꯨꯝꯅ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝꯅ ꯅꯥꯜꯂꯛꯏ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯍꯩꯖꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯦꯝꯕꯁꯨ ꯀꯨꯏꯊꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯄꯣꯂꯥꯡꯈꯣꯛ ꯆꯩ ꯑꯗꯨ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯃꯔꯤꯔꯛ ꯀꯟꯅ ꯀꯟꯅ ꯀꯟꯊꯔꯛꯏ ꯇꯔꯨꯛꯂꯛ ꯁꯨꯔꯛꯄ ꯑꯗꯨꯗ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯗ ꯊꯥꯗꯈ꯭ꯔꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯅꯥꯁꯣꯜ ꯄꯤꯛꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯇꯃꯨꯕꯤ ꯇꯃꯨꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯍꯥꯏꯅꯕ ꯂꯩ ꯐꯅ ꯑꯉꯥꯎꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯑꯣꯏꯔꯕꯁꯨ ꯁꯤꯔꯝꯗꯥꯏꯗꯗꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯏ ꯍꯥꯏꯕꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯦꯝꯕꯁꯨ ꯄꯣꯂꯥꯡꯈꯣꯛ ꯆꯩ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯀꯟꯅ ꯀꯟꯊꯔꯛꯏ ꯍꯦꯝꯕ ꯑꯗꯨ ꯃꯀꯣꯛ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯅ ꯕꯣꯛ ꯂꯥꯎꯅ ꯀꯥꯏꯔꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯃꯥꯏ ꯊꯛ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯈ꯭ꯔꯤ ꯂꯩꯃꯥꯏ ꯑꯗꯣ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏ
ꯂꯦꯝꯕꯁꯨ ꯄꯣꯂꯥꯡꯈꯣꯛꯆꯩ ꯑꯗꯨ ꯊꯥꯗꯈ꯭ꯔꯤ ꯑꯗꯨꯒ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯈꯨꯗ ꯀꯨꯟꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯑꯉꯥꯡ ꯑꯗꯨ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯌꯥꯛꯅ ꯀꯞꯂꯝꯂꯒ ꯃꯁꯥ ꯑꯗꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯤ ꯃꯥꯡꯈ꯭ꯔꯤ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯃꯁꯥ ꯑꯗꯨ ꯄꯣꯞ ꯇꯥꯔꯤ ꯁꯣꯔ ꯃꯄꯤ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯉꯥꯏꯍꯥꯛꯇꯤ ꯂꯩ ꯇꯨꯃꯤꯟꯅ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯀꯟꯅ ꯁꯤꯠꯆꯤꯜꯂꯛꯏ ꯂꯦꯝꯕ ꯑꯃꯁꯨꯡ ꯃꯥꯏꯕ ꯇꯣꯝꯕ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯀꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯦ ꯃꯌꯥꯏ ꯀꯜꯂꯕ ꯊꯋꯥꯏ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯣ ꯈꯣꯡꯅ ꯀꯞꯄꯤ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃꯗꯤ ꯐꯪꯂꯤꯕꯅꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯀꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯃꯥꯏꯕ ꯇꯣꯝꯕꯒ ꯂꯦꯝꯕꯒꯗꯤ ꯂꯩꯔꯤꯕ ꯑꯗꯨ ꯎꯕ ꯅꯠꯇꯦ ꯑꯀꯟꯕ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯑꯗꯨ ꯇꯧꯈꯤꯕꯅ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯗꯤ ꯆꯤꯡꯅꯕ ꯀꯌꯥ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯀꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯇꯗꯤ ꯎꯕ ꯅꯠꯇꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯏꯕ ꯇꯣꯝꯕꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯠꯍꯧꯔꯁꯤ ꯀꯨꯏꯊꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯂꯦꯝꯕ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯀꯤꯕ ꯐꯪꯂꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯁꯝ ꯑꯗꯨꯅ ꯏꯁꯥꯡ ꯁꯥꯡꯅ ꯏꯐꯟ ꯐꯟꯅ ꯃꯥꯂꯪ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯇꯣꯝꯕ ꯑꯃꯁꯨꯡ ꯂꯦꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯁꯥꯎꯕ ꯀꯌꯥ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯤ ꯅꯣꯡ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯈꯥꯛꯄ ꯂꯥꯎꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯌꯧꯔꯛꯂꯤ ꯊꯣꯡ ꯑꯗꯨ ꯄꯣꯅꯥ ꯁꯤꯠꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯏꯕ ꯇꯣꯝꯕꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯤꯇ꯭ꯔꯪ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪ ꯃꯤꯠꯅ ꯎꯕ ꯐꯪꯂꯤ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯃꯁꯥ ꯑꯗꯨ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯤ ꯂꯦꯝꯕꯁꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯀꯧꯅꯥ ꯐꯛ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤ ꯃꯇꯝꯅꯗꯤ ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯂꯤ ꯂꯦꯝꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯇ ꯃꯪꯗꯨꯅ ꯂꯩꯔꯤ ꯃꯥꯏꯕ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯕꯨ ꯌꯦꯡꯂꯒ ꯅꯪꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯠꯇꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯅ ꯃꯃꯥꯡꯗ ꯊꯥꯖꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯪ ꯑꯃꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯇꯥꯍꯟꯈꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯇꯤꯛ ꯂꯩꯔꯕ ꯊꯋꯥꯏ ꯑꯁꯤꯃꯨꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯐꯔꯦ ꯆꯠꯂꯣ ꯆꯥꯛꯈꯨꯝ ꯆꯪꯉꯨ ꯅꯍꯥꯛꯁꯨ ꯐꯅ ꯆꯣꯛꯊꯅ ꯎꯔꯤ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯑꯗꯨꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛꯇꯣ ꯊꯣꯡꯂꯣ ꯑꯩꯁꯨ ꯏꯄꯨ ꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯁꯤ ꯂꯦꯝꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯇ ꯍꯣꯏ ꯏꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤ ꯁꯤꯡꯐꯨ ꯑꯗꯨꯗ ꯆꯦꯡꯗꯤ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯪꯒꯥꯝꯒ ꯐꯖꯕ ꯈꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯆꯥꯛ ꯊꯣꯡꯒꯠꯂꯤ ꯍꯪꯒꯥꯝ ꯑꯃ ꯆꯝꯊꯣꯡ ꯇꯧꯔꯤ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯥꯏꯕ ꯇꯣꯝꯕ ꯑꯃꯁꯨꯡ ꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯑꯗꯨ ꯊꯤꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯃꯤꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯣ ꯄꯨꯛ ꯄꯦꯟꯅ ꯆꯥꯔꯤ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯂꯣꯏꯔꯛꯄꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 11:30 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯏꯕ ꯇꯣꯝꯕꯗꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯁꯥ ꯑꯗꯨ ꯋꯥꯕꯒ ꯀꯔꯤꯒ ꯂꯦꯝꯕ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯂꯦꯝꯕꯁꯨ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯐꯛ ꯑꯗꯨ ꯊꯥꯗꯨꯅ ꯀꯥꯟꯊ ꯄꯣꯝꯕꯤ ꯈꯔ ꯑꯃꯁꯨ ꯊꯥꯖꯤꯟꯗꯨꯅ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯂꯦꯝꯕꯁꯨ ꯍꯤꯞꯊꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛꯀꯤꯗꯕꯨ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ
thawai adu soidana oiramgani mahaki longnam langda ai thuba yade ai tumthanaba tawragi asumna lemba hojikti tapna hiptharakli hiptharabasu nupi aduna leptana isai sakpa aduna lemba tumthaba yadri adubu phataba thawai adugi mata ni khanglaba aduda mahaksu thoina tasindana tumthanaba kanna hotnari mahakna khangliba mon aduna makok adu khumjinduna manakong adu mensilli hawjikti matamna asum thengjelakpana lembasu tapna tumthakri asumna tumthakibana nongalamdagi pung 3:30 tarakpa aduwaida lembado mang amakak mang bahorai mang aduda mahak mathanta umang amagi manungda lambi lamhangna duna mafum marang khanglamdi maikai khudimakta nabitana pungsong songi chauraba upalopal kaya amasu hauri suklaba songlaba nabi marak aduda lemba ado makhut aduna nabi sing adu haidok tuna khong lambi siamtuna adumak lai hatu asong nabi sing adu haidok tuna lakpana khanghaudi angamba lokam ama leiramtuna lemba ado tharo ontharai angamba aduda phaba ngamda tharo ontharakpana hawjikti lokha adu yauna ontharakli nungjaw amada masa adu yashinduna lemba ado ngai hakti tarang chali makok adu paiduna tapna hogalai mamit aduda mami sami oina uba horakli iking turin ina ngaksang ngagna itana isil yang sili matam masida ikhang khangawdi isil yang ba ikhenglak aduda nupa amana aibu amukta kanbiyo asi haiduna khonjel hauna lauduna tautharai lemasu tangak yengi mahakna kaning labasu karamnadi kallugani nupa ado atai kanasu oiramdri mahaki marup thanil oirammi thanil kanna lauduna adumak ising aduda chenthakri lembasu itaw asi haiduna upaidi laita matam masida nupi ama isil aduda ibungo imabu amukta kallo ibungo aibu amukta kanbiyo asumna kanna lauduna isil aduda tautharakli nupi ado atai kanasu natti lembagi mama aduni lembana ima nasani imabu kangani ima asi haiduna lembasu isil kanna seliba aduda ikhenglak aduda chongtharai hek chongtharakpaka ima haina kanna khanglaw lauduna mikap thorai wari asiki nipal suba saruk matang sida loisari wari asi pathok saba matamda soikhilan khiba yaurubsu mayamna ngakpigani lok kanna tawbana khonjel chu yamna oli asigi damak mayamna ngakpigani asigi iroinana wari asigi makha mathangi nimitta mayam punna ngai minasi